आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Mukhyamantri N Biren hairi Rajya sida saukhat thorangi thabak thongmana na paikhanaba mahaki sarkar na honari Manipur da COVID-19 positive oiba migi masing leptana hengalakli ngarang sumiyoy chani marphumari positive oikhi amasung COVID-19 gi matang da thijiliba amasung vaccine puthokna bagi laukhaliba thabak sing Pradhan Mantri Narendra Modi na hanna yengsinkhre Laibak asina malemgi laisat oiriba COVID-19 gi mayokta punna amata oina lanthengnari miyamna sakhangna miyoy kaya na sulantheng asida maipakna bagi damak Akashvani Imphal gi pawgi khuthangda mipum khudingmakna araiba thawong ahum face mask uppa amaga phut taruk lapna na leibinaba maimit amadi khutsa toina hamdoktuna tarutana na thamnaba apil tawnarakli National Film Awardee amadi Manipuri Film gi saknai rabi actress Tonthoi leisang themna COVID-19 dagi ngakthokna basana kanglon sing ngakna satpinaba miyamda apil tawri Khurumjari ai Tonthoi leisang them hauzik miyam na mi painariba coronavirus dagi ngakthoknaba amadi sada changhandanaba ekhoi niyom kharadi ngakna chatminasi yumdagi mapan thoklamdaida face mask sungsoi soidan opiu Physical distancing haibadi mi amaga gi marakta yamjabada meter ani gi arapadi thambiu hand wash na traga sapon season aduna khutsa sengna amadi toina hamdokpiu mayam jackson daba mioi singdadi coronavirus na irailai na changbangam adubu jackson na niom ngak na chakliba mioi singdadi coronavirus na irailai na changba sukngam loi aduna ekhoi niom khara sidi ngak na chatminasi mayam amukana khurumjari Hauzik mapung oiba pau Mukhyamantri N Biren hairi Rajya sigi mafam pumnamakta saukhat thorangi thabak thongmana na paikhatnaba mahaki sarkar na kanna honari Imphal da leiba Mukhyamantri gi secretariat ngarang pangthokhiba mantri mandol gi mifam gi matang da Mukhyamantri na hai mifam adu da Rajya sigi hauzik oiriba tongan bo wafam kya gi matang da kupna khanna nei nakhi mifam adu da saruk yakhiba mantri sing akhana na handakta nauna hapkhiba mantri sing da saukhat thorangi thabak thongmana na paikhatnaba Mukhyamantri na pautak pikhi Nupi gi mayokta sathaba hingsa gi thogdoksing da chenaba sing khwaidagi sairak piba ngamba ahum suba Rajya Manipur na oirakpada su Mukhyamantri na penba phungdokhi Manipur da nauna mi chani marphumari positive oibaga loinana COVID-19 positive oiba puna lising taramari sahum humbudrani pan sure Rajya gi COVID-19 command control room nangarang numidang waram thokhiba serol amada hai Imphal West Jilla dagi positive oiba mioi ama sikhibaga loinana sikhiba mi gi masing sama supna mari sure Nauna positive oikiba mioi sing adugi manungda Imphal East dagi sama supna ani Imphal West dagi kunipan Churasanpur dagi yangkhai humdoi amasung kangpokpi dagi kunthra yauri haukiba pung kunmari da mioi chama humfutaruk naba phaduna discharge tawkhibaga loinana laina asidagi naba phakhiba migi apunba masing lising taramathoi supna marphumathoi sure naba pharakpagi sang sada humbudara tare dasmik sino tarukni hauzik active case lising hum chama marphudra humdoi leiri Laibak asigi miyambu COVID-19 dagi ngakthoknaba Pradhan Mantri Narendra Modi na tha asigi nipanda jana andolan campaign haudokhi campaign asi ningthamta sanglakpa amadi kumai phiyonggi matam oirakpada laichat asidagi ngakthoknabagi pandamda haudokhi bani Pradhan Mantri gi campaign asi Manipur da sumafam kaya da paksana pangthoknari jilla singgi district administration amasung district police na sinduna campaign kaya pangthokli Kaksing jilla da pangthokpa jana andolan campaign gi matangda aikhoi gi paumi soibam binoi gi paudam भारत की प्रधानमंत्री नरेंद्र मोदी ने हौदोखिबा जन आंदोलन कैंपेन कक्सिंग डिस्ट्रिक्ट तसु कक्सिंग डिस्ट्रिक्ट पुलिस ने सिंदुना मयाम नो कोविड-19 मायोगना बहोनबदा एखोय मयाम न तंगाय फदना तगुदबो सिक्सिन थौरांसिंग अदु वकल ताहनबगी पांडमदा पाक्सन अवेयरनेस पीबा मोटरसाइकिल रैली अमा चटख्रे कोविड-19 दगी गांथोंनबा एखोय खुदिंगमकना मास्क सिजिनसी फिजिकल डिस्टेंस गांगना चटसी अमसुंग हैंड सैनिटाइजर सिजिनबी हायना पाउजिल पीबा मोटरसाइकिल रैली अदु पलेंदगी एसपी कक्सिंगना लमथाकी District asida pakhaliba jan andolon campaign asiga mari lerena kaksinga hangliba covid care center gi superintendent Dr. Habam Surjitna miyamda section wahai kharasu phongdore chathopa matamda matam pumbada mask upiu
हलअगा युम चंद्रिंगाई मतमदा खुद सा सेंगना सापोन सिजनद्रगिगा हांबियु अमसुंग फिजिकल डिस्टेंसिंग की चटना पथाप ngakna chatpiyu ningsing biyu physical distancing da fit taruk amaga lapna lepnaba amasung mask uppa hidak leitri bhaubadi akhoi komthok loi dawuni Tamenglong Jilla da su campaign asi mai pakna pangthokli saliba tha asimakta da Tamenglong district headquarters da COVID-19 na naba miyoi ahum sikre Jilla sigi miyam da COVID-19 dagi ngakthokna batangai fadaba niyom ahum face mask uppa Puttaruki social distancing thamba amasung khud sa sengna hamnaba appeal tawraduna Tamenglong gi chief medical officer Dr. Sambo Gonmaina hai Prime Minister gi jan andolan digi minyambu frequent hand wash tawba mask se uppa aduga social distancing se bizanna tawadi apai se prevent to ngamani uga we will be able to control this COVID-19 in our district Tabiriba Pawase Akasbani Imphal dagini Pradhanmantri Narendra Modi na sabapati oiduna ngarang pangthokiba mifamna COVID-19 gi matangda thijin humjin ba amasung vaccine puthokna bagi laukhaliba thabak thoram sing hanne yengsinkhre mifam aduna COVID-19 test tawbagi technology songna samnaba sing thidokpa layengnaba hidak amasung sathariba layeng pathap singi matangda kupna khananai nakhi Lebasida COVID-19 gi vaccine puthokna ba khonariba singna lauriba thodangbu Pradhanmantri na thagatpa phungdokla duna hai sarkar gi maikaidagi makhoida piba yaba mateng khudingmak makhata na pikhigani test tawbagi thabak baigyanik oiba maongda makhata na sathabaga loinana mamangaidagi sanarakpa layeng pathap sing sizinaduna leina asidagi ngakthoknabagi matangda su makhata na akanba thabak laukhanaba Pradhanmantri na phungdokhi Imphal da ngasi phungba pause singi maroiba pausingi damak Ngangom Kiran leire Kiran Thagachari Nganthoi Imphal ngasi phongo pause sing namaru ina phongnariba pau khara panba tarabadi COVID-19 ga mari lenawa pau sing amasung marakki mikhal ga mari lenana thokpa thaudu wathok singi pauna mapungai pau ina phongnari pongna phamda pung kunmari da amasiki sani marifu mari positive oiki haina ahan headline tawri BJP ki candidate sogatpa singda khud tharakpadagi mari shokle gari su thugai kre haba pau masu pausi asigi ahan balamai da phongli Sangai Express Manipuri da localized lockdown gi mapping haukre positive oirabasu ming chanduna layengna ba hospital sing da khangan kre haba pauna ahan headline tawri total shutdown amasung general strike na mahusa gi saktam na chauna kahin kre haba pau amasu photo ga konana pausi asigi ahan balamai da phongle sana lebakta mayai kaba drug lalonma sing lakshina ba ordinance state cabinet na yakre drug lalonba khurimak sahi ani jail thamba lupa lakama fine thi hanana ba yanakre haina ahan headline tawri Naharol ki thogdangda COVID-19 ki positive case lising taramari chahum homputra ni pan sure sibana samusubna mari yaukre haina headline togduna phongle COVID-19 test ki result karamana achumanu khangdre patient party khamthengna awaba mayokna rehaba pawmusu pawsi asigi ahan bala mai de phongle hoyal lan pawda lupa crore anirom namthak torombagi charge ta CBI na charge sit thagalakle UBI gi ex branch manager yauna mi ani gi matakta charge frame tawkre haba pawna ahan headline tawri Irai bakta ningtham tha changlak pada miyamna COVID ta ki section view hospital alaying leba COVID patient sing senior doctor sing na yangsilagana haiba Mukhyamantri ki health advisor Dr. Sapam Ranjan na phongdoki wapam na headline tawduna phong Isel Express ta phadok sing ki case record line khangna ba prisoner database management portal ama hangdokre haiba pauna ahan headline tawri Morning Bell da Imphal Hotel COVID Hospital onthoklagani ama sikre nauna sani marifu mari positive oire haina ahan headline tawri Imphal Fir Press da Rims na sire haina lauthoklaba anaba ma hinglamle aniraksubo oina hospital pukhalakpu kilamida laikhidre haina ahan headline tawri People's Chronicle da shutdown na mahusa ki punsida kaiba thokre santi oina loisin kre haina photo konana ahan lamai da phongli Sangai Express English da all Manipur school students Transporter Association ki workers sing yangchina na committee ma semna na high court na sarkar da khangan kre ha pauna headline tawduna phongli Nganthoi Thagachari Kiran Loisilakpada COVID-19 dagi ngakthokna ba face mask uppa phuttaruk lapna na leiba khutsa sengna hamba amadi mai mit tarutana na thamba haiba asamba thong ahum asinga na satpina ba amuk hanna ningsingjari aroibada maroiba pau amuk Mukhyamantri N Biren na hairi raijasi da saukha thorangi thabak thong manana paikhatna ba mahaki sarkar na honari Manipur da COVID-19 positive oiba migi masing lepta na hengalakli ngarang sumioi chani marifumari positive oikhi amasung COVID-19 ki matang da thizeliba amasung vaccine puthokna bagi laukhaliba thabak sing Pradhanmantri Narendra Modi na hanna yengsinkhre pauloi jare